ꯃꯌꯥꯝ ꯉꯁꯤꯗꯤ ꯏꯛ ꯕꯤꯔꯌꯥꯅꯤ ꯆꯥꯖꯔꯛꯀꯦꯀꯣ ꯇꯨ ꯏꯛ ꯕꯤꯔꯌꯥꯅꯤ ꯂꯩꯖꯔꯦ ꯇꯨ ꯑꯩꯅ ꯇꯧꯖꯕꯅꯦ ꯍꯥꯎꯔꯗꯝꯅꯤ ꯉꯁꯤꯗꯤ ꯇꯨ ꯌꯥꯝ ꯐꯖꯅ ꯇꯧꯖꯔꯕꯅꯤ ꯑꯗꯨꯒ ꯁꯤꯗ ꯇꯨ ꯃꯤꯃꯤ ꯁꯤꯡꯖꯨ ꯑꯃꯁꯨ ꯂꯩꯖꯔꯦ ꯇꯨ ꯃꯤꯃꯤ ꯁꯤꯡꯖꯨ ꯑꯃꯒ ꯀꯣꯠꯅꯕ ꯀꯣꯕꯤ ꯃꯆꯦ ꯑꯃꯒ ꯂꯩꯖꯔꯦ ꯑꯗꯨꯒ ꯏꯛ ꯕꯤꯔꯌꯥꯅꯤꯁꯤꯒ ꯆꯥꯖꯔꯛꯑꯒꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯍꯥꯎꯔꯗꯝꯅꯤ ꯍꯜꯂꯣ ꯀꯪꯂꯩꯄꯥꯛ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯃꯇꯝ ꯀꯨꯏꯅꯒꯤ ꯃꯃꯥꯡꯗꯒꯤ ꯑꯦꯛ ꯕꯤꯔꯌꯥꯅꯤ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯑꯦꯛ ꯕꯤꯔꯌꯥꯅꯤ ꯄꯨꯖꯔꯛꯑꯦ ꯇꯨ ꯃꯌꯥꯝ ꯑꯦꯛ ꯕꯤꯔꯌꯥꯅꯤ ꯂꯩꯖꯔꯦ ꯑꯗꯨꯒ ꯃꯤꯃꯤ ꯁꯤꯡꯖꯨ ꯑꯃ ꯂꯩꯖꯔꯦ ꯀꯣꯠꯅꯕ ꯀꯣꯕꯤ ꯂꯩꯖꯔꯦ ꯑꯗꯨꯗꯤ ꯆꯥꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯦꯛ ꯕꯤꯔꯌꯥꯅꯤ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯗꯨꯗꯤ ꯂꯥꯏꯁ꯭ꯔꯝ ꯁꯤꯇꯜꯖꯤꯠꯅ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯤꯔꯛꯄ ꯑꯦꯛ ꯕꯤꯔꯌꯥꯅꯤꯁꯦ ꯆꯥꯖꯔꯛꯑꯒꯦ ꯃꯌꯥꯝ ꯌꯥꯝ ꯍꯥꯎꯔꯗꯝꯅꯤ ꯉꯁꯤꯒꯤꯁꯤꯗꯤ ꯑꯩꯅ ꯐꯖꯅ ꯚꯤꯗꯤꯑꯣꯗ ꯌꯦꯡꯉꯒ ꯇꯧꯖꯕꯅꯤ ꯐꯣꯡ ꯐꯣꯡ ꯁꯥꯔꯤꯌꯦ ꯃꯌꯥꯝ ꯆꯥꯖꯔꯒꯦꯀꯣ ꯃꯌꯥꯝ ꯌꯦꯔꯨꯝ ꯃꯌꯥꯝ ꯑꯩꯗꯤ ꯊꯥꯖꯗꯅ ꯑꯦꯛ ꯕꯤꯔꯌꯥꯅꯤ ꯍꯧꯕ ꯌꯥꯝ ꯊꯤ ꯍꯩꯔꯝꯃꯦ ꯉꯁꯤ ꯈꯪꯉꯦ ꯁꯤꯡꯖꯨꯁꯦ ꯍꯥꯎꯋꯦ ꯁꯤꯡꯖꯨꯁꯤꯁꯨ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝ ꯑꯏꯪ ꯑꯁꯥ ꯑꯣꯟꯅꯕꯒꯤ ꯃꯤꯁꯤꯡꯁꯦ ꯂꯣꯛ ꯈꯔ ꯈꯔ ꯂꯣꯏ ꯊꯨꯡꯅꯩ
예름지가 너 사버리는 욕도 딴 좋겠네. 예름지면 꼭지 한푼 담가라. 하우, 너희들 맡아도 하우 젤레 술레 돼. 비리야니ꯒꯨꯝꯕꯁꯤꯗꯤ 바스ꯃꯇꯤ 라이스ꯅ ꯍꯧꯕꯅ ꯍꯥꯎꯋꯦ ꯃꯌꯥꯝ. ꯑꯩ ꯄꯦꯀꯦꯠꯇ ꯂꯥꯛꯄ 바스ꯃꯇꯤ 라이스ꯅ ꯍꯧꯖꯕꯅꯤ. ꯍꯥꯎꯋꯦ. 근데 ꯃꯌꯥꯝ ꯑꯩꯅ ꯕꯤꯔꯌꯥꯅꯤ ꯊꯣꯡꯕ ꯐꯖꯅ ꯍꯩꯖꯔꯕꯅꯤꯅ ꯋꯤꯟꯇꯔꯒ ꯆꯪꯉꯛꯑꯦ. ꯍꯧꯖꯤꯛꯇꯤ ꯍꯥꯎꯔꯅꯤ. ꯃꯆꯜꯁꯨ ꯐꯖꯔꯅꯤ.
Sama. Lột thủng các bạn tăng ngày mèo mà như xám hầu chứ không. Em biết công an là trả rất là nha. Ủa. Thao cái liệt tuệ. Làm chứ last piece time. Cuma làm tanda lagi. Bangnya lemon dengan apa? Ojo. Aduh nih mem. Sahabat sulo jalan ini video sama tangga itu sinjal lagi. Yang si video ini video saya yang menunggu bila di like, share, subscribe, terus ini mau saya kasih tentang saya sinjal lagi.